ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ Madhurjan Thongba ucharage Madhurjan Thongbi oyna mayam yam haibase kuire yamsu yame adugi aida beson laujare beson se ꯑꯩꯈꯣꯏꯒꯤ ꯌꯥꯝꯗꯕꯤꯗ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯥꯞꯀꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯐꯖꯅ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯕꯦꯁꯣꯟꯁꯦ ꯂꯧꯕ ꯃꯇꯝꯗꯁꯨ ꯅꯤꯛꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕ ꯍꯦꯛ ꯌꯥꯎꯕꯁꯨ ꯌꯥꯎꯕꯅꯦꯀꯣ ꯑꯍꯥꯟꯕꯗ ꯊꯨꯝ ꯈꯤꯇꯪ ꯊꯥꯅꯤ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯅ ꯆꯞꯄꯒ ꯄꯤꯟꯁꯀ ꯍꯥꯏꯅꯕꯗꯣꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯁꯣꯗꯥ ꯕꯥꯏꯒꯝꯅꯤ ꯎꯇꯤꯗ ꯊꯥꯛꯄꯗꯣ ꯕꯦꯀꯤꯡ ꯁꯣꯗꯥ ꯍꯥꯏꯕꯗꯣ ꯀꯣ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯅꯠꯇꯦ ꯑꯗꯨꯁꯨ ꯊꯥꯛꯑꯦ ꯑꯗꯨ ꯈꯤꯇꯪ ꯑꯣꯠꯂꯣ ꯍꯥꯏꯗꯤ ꯑꯀꯪꯕ ꯃꯌꯥꯝꯁꯦ ꯗ꯭ꯔꯥꯏ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯘꯤ ꯆꯃꯁ ꯃꯆꯥ ꯑꯃ ꯊꯥꯛꯑꯅꯤ ꯄꯨꯔꯥ ꯆꯃꯁꯁꯨ ꯐꯥꯗꯦ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯘꯤ ꯂꯩꯇ꯭ꯔꯗꯤ ꯊꯥꯎ ꯊꯥꯛꯄꯤꯌꯣ ꯁꯤ ꯊꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯁꯦ ꯍꯣꯔꯦꯟ ꯁꯪꯒꯣꯝꯗꯨꯗ ꯇꯤꯡꯕꯗ ꯊꯣꯠ ꯊꯣꯠ ꯂꯥꯎꯅꯕꯀꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯙꯨꯔꯖꯥꯟꯒꯤ ꯕꯣꯔꯥꯁꯦ ꯁꯦꯝꯕ ꯍꯧꯔꯅꯤ ꯃꯥꯒꯤꯗꯤ ꯌꯥꯝ ꯄꯥꯕ ꯌꯥꯗꯦꯕꯀꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯅꯪꯅ ꯁꯦꯝꯒꯗꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯨ ꯍꯩꯖꯤꯟꯕꯤꯗꯕꯗ khitang nangna thitpirani saina ko aduga ai hujiksu khitang nangna thitkhiniba aduga mase makhom khomjalaga rest pibirani haidi thambirani yamdrabada minute 30 kundi dum thambiyo ko ai si thamage makhom khomjalaga adu loiba matungda ma thadagadaba bora thadagadaba sangom hido sembu utjarage ma'am aina laurise san sangom ni ko mase sahalani aduga mase kangjanba pura tangkhai kangjanba bakta haidi hauna ko londoine mathang mathang hapak kai kai hapkadage do haijirage ma'am aduga ahanbadane kalonji black cumin adai haibado sise onion seeds ka haibado sise koi nimki hobada hapaduni ko ma'am si kitang hapani atopasu hapi ai ado aidi yam atopade hapara manamdo yam namaso hawtabneba elaichi khara hapani sugairaga powder hapirasu ai tejpata kitang hape ahum sidang hapana khwai hawbane ya hapchalasu nuaitabneba ko aduga phanam tangkhai mukse nangjanba hore matang sida chini thaktoidi chini thakpiro ma'am ado ai chini thaktabida condensed milk se thae condensed milk se chini yam yaudra aduga sangom saruksu yaudra aduna condensed milk se thabani da chini thakte kaigumba chini thaktardi sangom powder do chalombe powder do ado chamas amani thakpio hawba henaba mahido nangnaba sangom mahise to smaina ko sima tangsida aduga ai hujik glass da mahise phajanaba hawsu henaba manamsu nuksinaba akhoi saffron do sise kitang thaani do saffron je hawse hawbani manamsu nusibani aduga kitang di tangbani adu si leitradi ma'am akhoi machu kitang thasu yai ko natraga food color ina thoidana yellow ga thokpado aduido thase sungthak thaktrasu yai ma'am dum smaina ko aduga makhom khomjalaga thamgrani aduga ngasai aina semba akhoi bora gi mehido yeminarsi yam nangdra minute 10 gi matung dong pok thomneba aduna ising kitang ga hapaga amuka kitang ga totkhigeba sangdo sidi yam nangmallasu horen bora do yam kandoineba aduna yam nangbasu yadaba yam pabasu yadaba aduga sigi chang ama leiba ko adu uchrake ma'am to smaina ko si matangse yara egise kitang nangi kitang ga hapki ising aduga ai hawbado ucharage kitang hapki yam nataba adu yam thokkiba gumba oiradi beson kitang mo hapsanbiyu ko ma'am aduga si khumjale ai hujik thau thangalani thause asa thauda horosu yai ko ado tawbase koi sangomda tawdonina kitang manam namgani aina ai refine do in tawre adu nungda oiramdani aina haurise aduna akhoi tube light ki manganduna ingan ngale aduga akhoi bamona akhoi khwang chingbi bora hobado adu kamai hobadage do aina khangjabada kitang takjarake bora sana thadaragane mathakta khara hapchanba aduga ne khwang chingise mogi bamona hoba style do ain thadaredana ko aduga kitang mahi jong mathakta kitang thadaba horen sida phajana udaba wani horen changomda phajana thadarakanda ai ulake makhwang chingbado aina yam kana bamon makna tamnina expert oidamnina chingbasu yawni chingdabasu yawni ado adumaini dum tawbane ko ma'am saina thadarani aduga mathakta to makhwang chingdra khara sumana moina bora thongba adu thongba ina bamon yu sobda khori aidi usop
ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯎꯁꯣꯞ ꯆꯥꯕꯒꯁꯦ ꯍꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯃꯊꯪ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯃꯒ ꯊꯝꯕ ꯁꯪꯒꯣꯝ ꯃꯍꯤꯗꯨꯗ ꯀꯃꯥꯏꯅ ꯊꯥꯗꯔꯒ ꯀꯔꯝꯕ ꯀꯥꯟꯗ ꯂꯧꯈꯠꯄ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯃꯊꯪ ꯍꯧꯔꯒꯦ ꯇꯣ ꯃꯁꯛꯇꯤ ꯐꯖꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯈ꯭ꯋꯥꯡ ꯆꯤꯡꯕꯗꯣ ꯄꯥꯛꯇꯨ ꯈꯔ ꯆꯦꯡꯕꯗꯤ ꯎꯗꯤ ꯎꯔꯝꯒꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯁꯪꯒꯣꯝ ꯊꯥꯗꯔꯀꯥꯟꯗ ꯑꯩ ꯎꯠꯆꯔꯒꯦ ꯌꯥꯔꯤꯈꯩꯗꯤ ꯈꯤꯇꯪ ꯄꯤꯛꯇꯛꯅ ꯍꯧꯕꯤꯌꯣꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯉꯁꯥꯏ ꯁꯪꯒꯣꯝ ꯃꯍꯤꯗꯨꯗꯅꯦ ꯄꯣꯞꯊꯣꯛꯑꯀꯥꯟꯗ ꯌꯥꯝ ꯆꯥꯎꯊꯣꯔꯛꯄꯅꯦ ꯑꯩꯁꯤꯁꯨ ꯐꯅꯌꯥꯝ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯅꯗꯤ ꯄꯤꯛꯅ ꯍꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯊꯥꯗꯕꯗ ꯈꯨꯠꯅ ꯄꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦ ꯏꯇꯩ ꯇꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯊꯥꯎꯒꯨꯝꯕꯗ ꯍꯦꯛ ꯈꯨꯠ ꯂꯨꯞꯄꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯁꯤꯗꯤ ꯌꯥꯝ ꯅꯪꯕꯅꯤꯅ ꯖꯔ ꯊꯥꯗꯔꯒ ꯍꯧꯕ ꯕꯣꯔꯥ ꯅꯠꯇꯕꯅꯤꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯆꯃꯁꯅ ꯈꯤꯇꯪ ꯍꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯁꯦ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯃ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯈꯔ ꯑꯃ ꯄꯤꯛꯑꯦ ꯇꯧꯔꯦ ꯇꯣ ꯈꯔ ꯑꯃ ꯆꯥꯎꯔꯦ ꯈꯔ ꯑꯃ ꯄꯤꯛꯑꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩ ꯑꯍꯨꯝꯂꯛꯅꯦ ꯊꯥꯗꯔꯛꯏꯁꯦ ꯑꯗꯨꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯍꯥꯏꯗꯤ ꯍꯥꯎꯗꯧꯕ ꯃꯥꯟꯕ ꯑꯗꯒꯤ ꯌꯦꯡꯕ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯁꯪꯒꯣꯝ ꯃꯍꯤꯗꯣ ꯕꯣꯔꯥ ꯊꯥꯗꯅꯕꯗꯣ ꯃꯁꯛꯁꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯁꯦ ꯐꯣꯡꯁꯨ ꯁꯥꯏꯕꯅꯦ ꯑꯗꯣ ꯒ꯭ꯌꯥꯁꯁꯨ ꯑꯃꯨꯛ ꯊꯥꯔꯦ ꯑꯗꯨꯒ ꯁꯦꯐ꯭ꯔꯣꯟꯒ ꯍꯥꯞꯄꯒꯤ ꯃꯁꯛꯁꯦ ꯌꯥꯝ ꯀ꯭ꯔꯤꯃꯤ ꯑꯣꯏꯔꯦꯕꯀꯣ ꯑꯗꯩ ꯉꯁꯥꯏꯒꯤ ꯕꯣꯔꯥꯁꯤꯡꯗꯣ ꯊꯥꯗꯕꯤꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯃꯩ ꯂꯦꯛꯈꯠꯂꯒꯅꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯅ ꯑꯗꯨꯝ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥ ꯌꯥꯔꯅꯤ ꯀꯩꯅꯣꯗ ꯏꯁꯤꯡ ꯄꯣꯠꯁꯦ ꯑꯁꯥꯕꯅꯤꯗꯅ ꯑꯁꯥꯕꯗꯨꯗ ꯑꯃꯨꯛ ꯁꯧꯍꯜꯂꯕꯅꯤ ꯑꯗꯨꯝ ꯕꯣꯔꯥꯗꯨꯗ ꯃꯍꯤꯗꯣ ꯑꯗꯨꯝ ꯆꯪꯉꯕꯅꯦꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯨꯞꯁꯟꯕꯤꯌꯣꯗꯣ ꯑꯗꯨꯒ ꯁꯧꯕ ꯉꯥꯏꯔꯁꯦ ꯁꯧꯔꯦ ꯇꯣ ꯃꯌꯥꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯣ ꯇꯣ ꯃꯁꯛꯁꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯇꯣ ꯃꯈ꯭ꯋꯥꯡꯁꯨ ꯆꯦꯡꯉꯕꯅꯦ ꯃꯈ꯭ꯋꯥꯡ ꯆꯦꯡꯕꯅꯦ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁꯧꯍꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯈ꯭ꯋꯥꯡ ꯆꯦꯡꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯇꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯃꯈ꯭ꯋꯥꯡ ꯆꯦꯡꯕ ꯁꯨꯃꯥꯏꯅ ꯍꯧꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯕꯤꯌꯣ ꯑꯗꯨꯒ ꯆꯤꯅꯤ ꯊꯥꯛꯑꯒꯅ ꯁꯪꯒꯣꯝ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒ ꯀꯟꯗꯦꯟꯁ ꯃꯤꯜꯛ ꯊꯥꯛꯑꯗꯤ ꯑꯗꯨꯝ ꯍꯥꯞꯄꯨꯔꯅꯨ ꯌꯥꯝ ꯊꯨꯝꯕ ꯌꯥꯝ ꯆꯝꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯑꯩ ꯃꯩ ꯃꯨꯠꯊꯠꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯦ ꯃꯌꯥꯝ ꯌꯥꯝ ꯀꯟꯅ ꯄꯣꯞꯊꯣꯛꯄꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯔꯕꯅꯤ ꯌꯦꯡꯉꯣ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯊꯣꯡꯉꯣ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯊꯣꯡꯕꯤꯌꯨ ꯃꯌꯥꯝ ꯇꯣ ꯑꯩ ꯐꯖꯅ ꯃꯈ꯭ꯋꯥꯡ ꯆꯦꯡꯕ ꯑꯃ ꯂꯧꯈꯠꯂꯛꯀꯦ ꯇꯣ ꯃꯈ꯭ꯋꯥꯡ ꯆꯦꯡꯉꯤꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯦꯞꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯝ ꯊꯥꯗꯔꯗꯤ ꯑꯗꯨꯝ ꯁꯦꯞ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯩꯅ ꯉꯁꯥꯏ ꯊꯥꯗꯕꯗ ꯆꯃꯁꯅ ꯊꯥꯗꯕꯗ ꯁꯦꯞꯇꯣ ꯈꯔ ꯆꯥꯎꯕ ꯈꯔ ꯄꯤꯛꯄ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯃꯗꯤ ꯄꯨꯔꯥ ꯃꯈ꯭ꯋꯥꯡꯒꯁꯦ ꯃꯈ꯭ꯋꯥꯡ ꯆꯦꯡꯕꯅꯁꯨ ꯑꯌꯥꯝꯕꯅ ꯑꯃ ꯂꯧꯊꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯈꯥꯏꯔꯒ ꯃꯅꯨꯡꯁꯤ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯁꯪꯒꯣꯝ ꯃꯍꯤꯗꯣ ꯈꯤꯇꯪ ꯍꯩꯖꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣই ꯀꯥꯖꯨ ꯕꯗꯥꯝ ꯃꯌꯥꯝ ꯑꯃ ꯔꯣꯁ ꯇꯧꯔꯒ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯨ ꯍꯥꯞꯄꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯈꯦꯔ ꯅꯠꯇꯕꯅꯤꯅ ꯀꯥꯖꯨ ꯕꯗꯥꯝꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯃ ꯈꯥꯏꯔꯛꯀꯦ ꯌꯦꯡꯉꯣ ꯃꯌꯥꯝꯗꯣ ꯃꯅꯨꯡꯁꯦ ꯍꯥꯏꯗꯤ ꯊꯣꯠ ꯂꯥꯎꯕ꯭ꯔꯥ ꯀꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯇꯣ ꯃꯅꯨꯡꯗ ꯍꯣꯜꯒ ꯂꯩꯔꯤꯁꯦ ꯀꯟꯗ꯭ꯔꯕꯅꯦ ꯁꯣꯞ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯆꯥꯔꯒꯦ ꯑꯗꯨꯒ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗꯣ ꯃꯁꯛꯁꯦ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯁꯦ ꯐ꯭ꯔꯤꯖꯇ ꯊꯝꯃꯒꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯀꯩꯁꯨ ꯇꯧꯗꯕꯅꯦ ꯍꯥꯎꯕꯗ ꯁꯤꯔꯦ ꯃꯌꯥꯝ ꯁꯦꯠꯇꯠꯂꯦ ꯍꯥꯎꯕꯗ ꯕꯗꯥꯝ ꯅꯨꯡꯗꯥꯡ ꯊꯥꯛꯅꯤꯡꯉꯁꯨ ꯊꯥꯛꯑꯣ ꯑꯩꯗꯤ ꯕꯗꯥꯝ ꯊꯥꯛꯇꯕꯤꯗ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯆꯥꯒꯦ ꯀꯌꯥ ꯆꯥꯒꯦꯒꯦ ꯅꯪ
아니. 마베마기. 마히수 그냥 하보라. 하고만 비용. yanti haparo no sige angang ko si sephroniko sephron khangidana se saro nangi ye saro nangi